Somda sana matumsu mama mapagi phamung mayai da thariba magi phamung macha duda magi haudong macha ninindu sanaduna leiri taibang changlaktuna machagi manakta changsilaktuna masu sanaba yauri sana matumna papa pamgano taibangna kaigi sana matumna ninindine khotpane tu aigisu kholise urena taibang noklaga haima sana haudong se khotpra sana matum hoi haibagum mangak tu hairaga aduga ko magi ne yana suchikpane taibang noklaga ichadi yam khanglamena sana matumna papa aise good boy ne taibang na mane ninindawna tanjaduda miragi phamungda leiriba phone du call lai taibang changsinduna miragi lakliba call du yenglui nungsi thoi haina save torambatuda paisira pairosira haina nga khanjana duna lei number dusu mana ukhraba malai jingnaba henkhibana paige hek tawbaga miss call takhre taibang amu call back tawgi haiduna tawbaga phone du lok leirambana upai leitre taibang dingakna phone du lok torambaduda yengduna lei mirasu washroom dai thorakpa ubada taibang mamai leithorai taibang na kola ambane mira thawa sadana masam taithokna kanano taibang na nungsi thoi wahi du hairaga mira da yenglai mira di pakhatkhre pakhatna tamo paibra kai harake kai tawre haino mai nupa ni paido mira magi mabuk mangbadu uthorai taibang khumdabi mira da yengduna lei magi mityeng adu achamba mityeng nate mira gi maithongda tariba aranba adu uba phangbana yenglibani hainari ngai tanjaduda khadrakpagi call du amuk laksilai taibang tapna pairo lautho mira handakti upai leita taibang da mamittu sangdoktuna yengduna leikhre handakki mityeng du usittabagi mityeng nate anauba miragi athiba lamai adu hakadauri lamai asigi marumda mahaki matam kuina uptuna leiriba mahaki maikhumdu hangdorakpa taribra mira pakhatna phone du da yengduna lei taibang su hande amukasu pairodana mira handakti call du pakhatna paikhalai hello khadrakpa jingnana hello mira mamittu taibang da kina yenglai aduga nang hauraroi matagum tamo call torami haye khoi tamona nungsi thoi ke do bayawrage taibang su isum du suklaga mira da yenglai khadrak pagyan tare mira gi manakta taibang lei haiba masu sat khumlai kaino ne khoi nu pido yum da halaktraba ada noi da lakprana mira na lakte khangde khadrak pana hare dudi ai somda amuk paw lokhige phone su pukhide me adudi thamage ko mira sor sang no hondoktuna hoi khadrakpa call du thamkhraba matung mira mamittu taibang da yenglai taibang mira da jingnana yenglaga nungsi thoi kawba nanggi namanabi leikhibrane mira latlat tawna leiye taibang na kaidege mira latlat tawna thauban taibang handakti wa nganglamdabi mira da amuktang oina yenglamlaga magi phamungda changkhre mira su sor sangna hondoklaga magi dressing table mamangi chair du da famlai towel duna masamdu taithoklaba matung hair dryer duna amuk kanghankhre aduga amuk night cream du makhutta hapduna tainaba honarakpada cream gi manamduda miradi oningba fawrakle khonglei thuna machindu khumlaga washroom da chensinkhre taibangdi miragi mawongsi jingnaba asum henkhibana mirana chensinkhibadu yengduna lei mirasu washroom dai tholakpada taibang thongjilda leptuna leirambadu ubada khangprei khangi sana matumsu mamagi mawongduda ngakna chensinduna yengduna mama nang ayo tawraba mirasu machagi wahangduda ngakjanana taibangda amu sana matumda amu yengduna lei taibangna kaino nang tawrise miradi pakhatkre pakhatna kai ba taibangna nasado mira kina krimanam se hainadraba taibangna nahan gai kem tawdadaine
Mira lat tawna anauba ngarang leibane. Taibang Mira da amu misumdu suklaga yenglai. Mira pakhattaba saduna mamaidu Sana da onsinduna. Sana tumulao. Sana matumsu mama da onsinduna. Mama nang ayo na bro. Mira na nadilao Sana ngangdana layano. Taibang di Mira gi ngasigi mawongsi jingnaba henkibana Mira da amu yengduna lay. Mira su Sana matumbu tumnaba famtharai. Taibang na angang do hidak pijarabo nang tumhanaba tawrido hana. Mira khangboi lakboi. Hoi kawe pijage. Sana matumsu ningai tawrai. Talle chaningde adu haute adu. Mira magi hainabidu tawrai. Hey ningai tawnu cha taw chaw la. Sana matum perum mama nang nungside papa na hena nungsi nangdi aina haiba yade. Mira taibang lay haiba kawkhre magi hainabi Sana matumda hek tathina tawbadu haurai. Angang hena aina haiba yade taning na jaw themaga haibada yade. Sana matumsu ningai tawduna kappa haurai. Taibang Mira na tawridu ngasaidagi yenglibani sauna. Kaino nang angang sida fazana themgidi haide kaino tawrido. Mira haujikta tetharai. Haibada yade angang nena. Taibang sauna. Nang phawba nasana gyan tade aduga angang si kamai gyan ta tawre. Sana matumda onsinduna. Sana lao papain birage. Sana matumsu kaplaga taibanggi manakta changlai. Taibangsu Sana matumbu pamduna themlaga puthorai. Mapanda tholakpada Sana matum kappa toktuna mapada wahang hangli. Papa ay ayo tawbra. Taibang machada nungsina yenglaga. Nade machadi good boy ne haibasu yam illi. Sana matumna papa ay hidak charot good boy di hidak chade. Taibang machada nungsina yenglaga. Nade lao manung changase hayeng di nang doktor uncle sulakani. Sana matumna talle moine hidak kapado nai. Taibang tapna nang uncle ne hidak kapido icha nawa fanabane. Sana matum perum tawna adusu tallicho. Taibang Sanabu themduna imung changlakpada asadu maimuda magi hainabi suru naiduna wa haibidu tawrami. Taibangsu mapandagi mayak yam sengdrabasu kharadi tare. Asana moi babung aidi hairibasini company se Ricky mingda pandaba yaroi hairibasini. Maimu asada yengladuna nang boina nasanu pa ni si manana yengu haibasi nang yararoi. Asa suktokna aikoi anina leidose nacha tombasigani. Hayeng wai moi babung na naragi lalaga nacha hansina yengbiraktaw nate matu phawa warakpa ngamdaba misi. Maimuna asa wahai dukan mali achawbagi puksel aina khangi aduga Ricky su leiriba property gi maramda karisu haiba leite adugi saru isu Sana matumgi result laklabani donor se fangnaba hana thigise. Asa paithoktuna ho ngamjadre aigira dai leite moi thokpani. Maimu hon kalapna hai mama aina paidi basi lichaini ko nangna nganglibasing adu angangsingna taraga nungaiba haunate. Thabak ama tawba yengsinba haibase tarai banate. Aduga aina hek chathok chasin tawba ngamkhidaba numitai thabak kumba achawbana loina yengsilaklibane. Adu ai yaba ngamoi ko aduga wafamdu Ramayan gi bon chatpagi wari taraga tokani. Asa paithoktuna aidi phatabini atombi aina tawbu moi babungna kaibu mithana bige. Maimuna mama changu nasanu pa tombadu halakpra yengucho. Asana aigidi icha ama khangni aniga sujade. Maimu handakti sauna hai nang lichai sina nayanglen aduda kantharakpada nang ngasi soidana nanam tatni. Achawbana nangbu ima haina kauriba asigi wahan tho khangna chalu imung ase nongma natraga nongmadi mutpa yabagi fibamda laisilakpa soidrabani. Ngangnariba singdu taibang loina tai adubu thoina hena tasiludre maramdi Sana matum yawba maramna imungi khana chainaba maram amatada Sana matungi mafamda mamita haningde. Maram asina Sana matungi mangda wa aruba fawba magi wakhalda chugadaba maram amata wari sanade. Khongthangdu thuna thangduna
ꯁꯅꯥꯃꯇꯨꯝꯕꯨ ꯊꯦꯝꯗꯨꯅ ꯍꯤꯗꯥꯛ ꯄꯤꯖꯔꯝꯂꯕ ꯃꯇꯨꯡ ꯇꯨꯝꯍꯜꯂꯝꯂꯒ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯔꯤꯀꯤꯁꯨ ꯃꯄꯥꯟꯗ ꯊꯥꯕꯜ ꯃꯉꯥꯜ ꯌꯦꯡꯗꯨꯅ ꯃꯇꯣꯝꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯅꯥꯒꯅꯣ ꯈꯪꯗꯅ ꯐꯣꯟꯗ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯤ꯫ ꯀꯩꯒꯤ? ꯃꯁꯥꯒꯤ ꯍꯥꯔꯠꯀꯤ ꯑꯅꯥꯕ ꯂꯩ ꯍꯥꯏꯅꯦ? ꯑꯣ, ꯃꯥꯁꯨ ꯑꯃꯨꯛ ꯑꯅꯥꯕ ꯂꯩꯔꯝꯂꯕꯣꯏꯔꯦ? ꯍꯣꯏ, ꯐꯔꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯑꯇꯣꯞꯄ ꯑꯃ ꯊꯤꯕ ꯇꯥꯕꯅꯦ꯫ ꯅꯣꯏ ꯇꯥꯃꯣꯒꯤ ꯃꯆꯥꯗꯣ ꯑꯗꯨ ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯚꯥꯏ, ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯅ ꯄꯨꯝꯅꯃꯛꯅꯤ꯫ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯃꯥꯒ ꯕ꯭ꯂꯗ ꯒ꯭ꯔꯨꯞ ꯆꯥꯟꯅꯕ ꯌꯥꯎꯗ꯭ꯔꯕꯣ? ꯏꯇꯩꯃꯒꯗꯤ ꯆꯥꯟꯅꯩ, ꯑꯗꯨꯕꯨ ꯗꯣꯅꯔ ꯍꯥꯟꯅ ꯊꯤꯈꯤꯁꯦ ꯍꯥꯏꯗꯨꯅ ꯊꯤꯕꯅꯦ꯫ ꯑꯗꯨꯕꯨꯗꯤ ꯐꯕ, ꯑꯉꯥꯡꯁꯨ ꯄꯤꯛꯂꯤ, ꯇꯨꯡꯒꯤꯁꯨ ꯈꯟꯗ ꯌꯥꯗꯦ꯫ ꯍꯣꯏ ꯚꯥꯏ, ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯝꯃꯒꯦꯀꯣ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯏꯕꯪꯁꯨ ꯇꯥꯏ꯫ ꯃꯄꯨꯛꯅꯤꯡꯗ ꯃꯅꯥꯎꯅꯨꯄꯥ ꯔꯤꯀꯤꯕꯨ ꯍꯦꯟꯅ ꯄꯦꯟꯖꯕꯁꯨ ꯄꯣꯛꯏ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯗ ꯄꯣꯛꯃꯤꯟꯅꯗꯕ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯀꯌꯥꯗ ꯂꯥꯞꯅ ꯊꯝꯂꯤꯕ꯫ ꯇꯥꯏꯕꯪ ꯆꯪꯁꯤꯟꯗꯨꯅ, ꯅꯥꯎ꯫ ꯔꯤꯀꯤꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯇꯥꯃꯣ, ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯥ? ꯇꯥꯏꯕꯪꯅ ꯆꯪꯁꯤꯟꯗꯨꯅ ꯃꯥꯁꯨ ꯔꯤꯀꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯔꯤꯀꯤ ꯇꯞꯅ, ꯗꯣꯅꯔꯗꯨ ꯇꯥꯃꯣꯅ ꯐꯪꯕ ꯈꯔ ꯋꯥꯒꯗꯕ ꯃꯥꯜꯂꯦ꯫ ꯇꯥꯏꯕꯪꯅ, ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ, ꯊꯤꯈꯤꯁꯦ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯃꯤꯒꯨꯝ ꯉꯥꯜꯂꯤꯕ ꯁꯅꯥꯁꯦ ꯀꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯔꯤꯀꯤꯅ, ꯑꯩꯈꯣꯏ ꯁꯅꯥꯒꯤ ꯕ꯭ꯂꯗ ꯒ꯭ꯔꯨꯞꯁꯦ ꯏꯇꯩꯃꯒ ꯃꯇꯣꯝꯇ ꯆꯥꯟꯅꯕꯁꯤꯗ꯫ ꯇꯥꯏꯕꯪꯅ, ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤ ꯌꯦꯡꯈꯤꯁꯦ, ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯁꯤꯟꯕ ꯌꯥꯔꯅꯤ꯫ ꯔꯤꯀꯤꯅ, ꯍꯣꯏ ꯇꯥꯃꯣ꯫ ꯇꯥꯏꯕꯪ ꯇꯞꯅ ꯍꯧꯒꯠꯇꯨꯅ, ꯀꯩꯒꯨꯝꯕ ꯄꯥꯕꯨꯡꯅ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯧꯗꯣꯔꯛꯂꯕꯗꯤ ꯅꯪ ꯀꯝꯄꯅꯤ ꯂꯧꯒꯦ ꯍꯥꯏꯅ ꯍꯥꯏꯌꯨ꯫ ꯔꯤꯀꯤꯗꯤ ꯏꯉꯛ ꯉꯛꯂꯦ ꯃꯌꯥꯝꯕꯒꯤ ꯋꯥꯍꯩꯗꯨꯗ ꯉꯛꯅ, ꯇꯥꯃꯣ, ꯑꯅꯥꯕ ꯃꯔꯛꯁꯤꯗ ꯀꯥꯏꯗꯩ ꯄ꯭ꯔꯣꯄꯔꯇꯤꯅꯣ? ꯇꯥꯃꯣꯅ ꯍꯣꯠꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯏꯃꯨꯡꯁꯤꯒꯤ ꯌꯥꯏꯐꯅꯕꯅꯦ, ꯑꯗꯨꯒ ꯑꯗꯨꯛ ꯆꯥꯎꯕ ꯀꯝꯄꯅꯤ ꯑꯃ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯣꯏ꯫ ꯇꯥꯏꯕꯪ ꯍꯟꯗꯛꯇꯤ ꯔꯤꯀꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, ꯅꯥꯎ, ꯀꯩꯒꯨꯝꯕ ꯅꯪꯅ ꯇꯥꯃꯣꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯀꯩꯒꯨꯝꯕ ꯌꯥꯗꯕ ꯊꯣꯛꯂꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕ ꯑꯗꯣ ꯑꯆꯨꯝꯕ ꯅꯠꯇꯦ, ꯃꯤꯅꯝꯕꯅꯦ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯔꯤꯀꯤ ꯉꯁꯤꯗꯤ ꯇꯥꯏꯕꯪꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯑꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯗꯕꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯤꯠꯌꯦꯡꯗꯗꯤ ꯋꯥꯍꯪ ꯍꯪꯂꯤ, ꯀꯔꯤ ꯃꯔꯝ ꯂꯩꯕꯅꯣ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪꯗꯤ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯍꯟꯅ ꯑꯃꯨꯛ ꯌꯦꯡꯂꯝꯗꯅ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯆꯤꯡꯂꯦꯝꯕ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯆꯨꯡꯁꯦꯟꯕꯤꯗ ꯀꯣꯜ ꯇꯧꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯁꯥ ꯃꯇꯣꯝꯇ ꯏꯀꯥꯏꯖꯕꯁꯨ ꯐꯥꯎꯏ꯫ ꯆꯤꯡꯂꯦꯝꯕ ꯍꯟꯗꯛꯇꯤ ꯂꯩꯖꯕꯤ ꯄꯥꯡꯒꯜ ꯐꯨꯗꯣꯛꯇꯨꯅ ꯆꯨꯡꯁꯦꯟꯕꯤꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯀꯣꯜꯗꯨꯁꯨ ꯔꯤꯡ ꯆꯠꯄꯒ ꯕꯤꯖꯤ ꯂꯩꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕ ꯃꯆꯤꯟꯗꯨ ꯁꯥꯎꯅ, ꯃꯆꯤꯟꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯁꯤꯟꯕꯗ ꯄꯥꯏꯔꯛꯏ꯫ ꯆꯤꯡꯂꯦꯝꯕꯅ, ꯕꯤꯖꯤꯒ ꯌꯥꯝ ꯂꯩꯈꯤꯕꯩ ꯋꯥꯔꯣ? ꯆꯨꯡꯁꯦꯟꯕꯤ ꯉꯛꯅ, ꯆꯤꯡꯂꯦꯝꯕꯅ, ꯏꯍꯦꯒ ꯌꯥꯔꯣꯏꯅꯦ, ꯅꯪ ꯍꯧꯖꯤꯛꯀꯤ ꯕꯤꯖꯤꯗꯣ ꯀꯅꯥꯒꯅꯣ? ꯆꯨꯡꯁꯦꯟꯕꯤ ꯇꯞꯅ, ꯁꯣꯏꯗꯅ ꯀꯛꯈ꯭ꯔꯦ, ꯕꯦꯂꯦꯟꯁꯁꯨ ꯂꯣꯏꯈ꯭ꯔꯦ, ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯀꯦꯁꯨ꯫ ꯆꯤꯡꯂꯦꯝꯕ ꯅꯨꯡꯉꯥꯏꯇꯅ, ꯑꯩ ꯍꯥꯞꯄꯤꯔꯛꯀꯦ ꯍꯧꯖꯤꯛ꯫ ꯆꯨꯡꯁꯦꯟꯕꯤ ꯇꯞꯅ, ꯌꯥꯔꯦ ꯆꯤꯡꯂꯦꯝꯕ, ꯑꯩ ꯀꯣꯟꯅ ꯍꯥꯞꯄꯒꯦ, ꯉꯁꯤꯗꯤ ꯑꯩ ꯄꯣꯊꯥꯔꯒꯦ꯫ ꯆꯤꯡꯂꯦꯝꯕ ꯆꯤꯡꯅꯅ, ꯅꯪ ꯀꯩꯗꯧꯔꯒꯦ ꯆꯨꯡꯁꯦꯟꯕꯤ? ꯆꯨꯡꯁꯦꯟꯕꯤ ꯇꯞꯅ, ꯀꯩꯁꯨꯝ ꯇꯧꯗꯦ, ꯑꯕꯣꯛ ꯆꯥꯛ ꯄꯤꯖꯒꯦ ꯇꯧꯅꯦ꯫ ꯆꯤꯡꯂꯦꯝꯕꯅ, ꯊꯦꯡꯉꯦ, ꯍꯣꯏ, ꯄꯤꯖꯔꯣ, ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ꯫ ꯆꯨꯡꯁꯦꯟꯕꯤꯅ, ꯍꯣꯏ꯫ ꯆꯤꯡꯂꯦꯝꯕ ꯆꯨꯡꯁꯦꯟꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯍꯪꯅꯤꯡꯕꯗꯤ ꯄꯣꯛꯏ꯫ ꯑꯗꯨꯕꯨ ꯍꯪꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯆꯤꯡꯅꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯆꯨꯡꯁꯦꯟꯕꯤ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯥꯒꯤ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯌꯥꯇꯥꯗꯨꯅ ꯇꯨꯝꯂꯤꯕ ꯃꯕꯣꯛꯄꯨ ꯎꯔꯒ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ꯫ ꯆꯪꯁꯤꯟꯗꯨꯅ ꯃꯕꯣꯛꯀꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ, ꯑꯕꯣꯛ, ꯅꯪ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯈꯣꯀꯣ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯑꯁꯦ ꯑꯕꯣꯛꯅ ꯀꯥꯎꯍꯟꯕꯅꯦ꯫ ꯑꯩ ꯂꯝꯖꯥ ꯁꯔꯥ ꯑꯣꯏꯕꯗꯤ ꯊꯣꯏꯅ ꯆꯤꯡꯅꯗꯦ, ꯑꯗꯨꯕꯨ ꯑꯕꯣꯛ ꯂꯩꯇꯕꯒꯤ ꯑꯋꯥꯕꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯂꯣꯏꯌꯦ꯫ ꯆꯨꯡꯁꯦꯟꯕꯤ ꯃꯕꯣꯛꯄꯨ ꯌꯦꯡꯗꯨꯅ ꯃꯄꯤꯁꯨ ꯂꯦꯞꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯁꯟꯗꯦ ꯑꯣꯏꯕꯅ ꯆꯨꯡꯁꯦꯟꯕꯤ ꯑꯌꯨꯛꯀꯤ ꯃꯕꯣꯛꯄꯨ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯔꯝꯂꯕ ꯃꯇꯨꯡ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯐꯤ ꯁꯨꯔꯤ꯫ ꯂꯥꯞꯇꯛꯅ ꯆꯤꯡꯂꯦꯝꯕꯁꯨ ꯃꯥꯒꯤ ꯁꯥꯏꯀꯜꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ꯫
ꯆꯤꯡꯂꯦꯝꯕ ꯉꯛꯅ ꯁꯥꯏꯀꯜꯗꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯆꯨꯡꯁꯦꯟꯕꯤꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯆꯤꯡꯂꯦꯝꯕꯗꯨ ꯎꯔꯦ꯫ ꯆꯤꯡꯂꯦꯝꯕꯅ ꯀꯩꯅꯣ ꯆꯨꯡꯁꯦꯟꯕꯤ, ꯈꯨꯜꯒꯤ ꯌꯨꯝꯗ ꯇꯣꯇꯤ ꯄꯤꯔꯗꯥꯏꯅꯦ, ꯌꯨꯝꯗ ꯑꯣꯏꯅ ꯁꯨ ꯌꯥꯗ꯭ꯔꯣ? ꯆꯨꯡꯁꯦꯟꯕꯤ ꯇꯞꯅ ꯇꯣꯇꯤꯕꯨꯗꯤ ꯇꯥꯏꯌꯦ, ꯑꯗ ꯃꯥꯆꯧꯕꯤ ꯍꯣꯏ ꯃꯅꯤꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯅ ꯑꯕꯣꯛꯀꯤ ꯐꯤꯔꯣꯜ ꯑꯊꯥꯕ ꯌꯥꯎꯕ꯭ꯔꯣ? ꯌꯥꯎꯋꯦ, ꯅꯤꯡꯊꯝ ꯆꯪꯂꯕꯅꯤꯅ ꯗꯔꯀꯥꯔ ꯑꯃꯨꯛ ꯑꯣꯏꯔꯛꯑꯦ꯫ ꯆꯤꯡꯂꯦꯝꯕ ꯁꯥꯏꯀꯜꯗꯩ ꯀꯨꯝꯊꯗꯨꯅ ꯇꯞꯅ ꯆꯨꯡꯁꯦꯟꯕꯤ ꯆꯨꯡꯁꯦꯟꯕꯤ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯇꯕꯤ ꯐꯤꯗꯨ ꯁꯨꯅ ꯁꯨꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ? ꯆꯤꯡꯂꯦꯝꯕ ꯇꯞꯅ ꯑꯩ ꯌꯥꯎꯕꯤꯔꯛꯀꯦ ꯑꯕꯣꯛꯀꯤ ꯐꯤꯔꯣꯜꯁꯤꯡ ꯁꯨꯕꯗꯣ꯫ ꯆꯨꯡꯁꯦꯟꯕꯤ ꯆꯤꯡꯂꯦꯝꯕꯗ ꯌꯦꯡꯂꯒ ꯌꯥꯔꯦ꯫ ꯆꯤꯡꯂꯦꯝꯕꯅ ꯌꯥꯔꯦ ꯀꯥꯏꯅ, ꯁꯦ ꯑꯩ ꯁꯨꯕꯤꯒꯦ, ꯍꯧꯒꯠꯂꯣ꯫ ꯆꯨꯡꯁꯦꯟꯕꯤ ꯐꯠ ꯍꯧꯒꯠꯂꯒ ꯁꯨꯔꯣ ꯁꯨꯔꯣ, ꯑꯕꯣꯛꯀꯤ ꯐꯅꯦꯛꯅꯦ꯫ ꯆꯤꯡꯂꯦꯝꯕ ꯆꯨꯡꯁꯦꯟꯕꯤꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯐꯔꯦ ꯀꯩꯅꯣ ꯑꯕꯣꯛꯀꯤꯕꯨ꯫ ꯆꯨꯡꯁꯦꯟꯕꯤ ꯈꯪꯍꯥꯏ ꯈꯪꯖꯤꯟꯗ ꯑꯩꯒꯤꯁꯨ ꯌꯥꯎꯋꯦ꯫ ꯆꯤꯡꯂꯦꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯞ ꯂꯦꯞꯇꯨꯅ ꯆꯨꯡꯁꯦꯟꯕꯤꯗ ꯌꯦꯡꯂꯒ ꯈꯪꯉꯤꯅꯦ ꯍꯤꯡꯆꯥꯕꯤ, ꯅꯪꯒꯤ ꯌꯥꯎꯔꯗꯤ ꯁꯨꯖꯔꯣꯗ꯫ ꯆꯨꯡꯁꯦꯟꯕꯤꯅ ꯅꯪ ꯌꯥꯝ ꯁꯨꯅꯤꯡꯗꯥꯏꯅꯦ, ꯊꯕꯛ ꯐꯕ ꯌꯥꯝ ꯁꯥꯗꯥꯏꯕ꯫ ꯑꯗꯨꯏꯁꯨ ꯍꯥꯟꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯅꯪ ꯉꯁꯤꯒꯤ ꯆꯥꯕ ꯒꯨꯂꯤꯗꯨ ꯃꯆꯨ ꯑꯣꯟꯅꯔꯛꯄ꯭ꯔꯣ? ꯒꯨꯂꯤꯗꯨ ꯐꯥꯎ ꯃꯆꯨ ꯑꯣꯟꯅꯅ ꯆꯥꯅꯤ ꯀꯥꯏꯅ ꯁꯦꯟꯅꯕꯤꯅꯕ ꯂꯩꯇꯗꯅ ꯆꯥꯗ꯭ꯔꯦ꯫ ꯀꯩ ꯍꯥꯏꯕ ꯅꯪꯗꯨꯅ? ꯆꯤꯡꯂꯦꯝꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯩꯁꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯅꯤꯡꯉꯦ꯫ ꯆꯨꯡꯁꯦꯟꯕꯤ ꯅꯣꯛꯂꯒ ꯂꯤꯛꯏ ꯈꯨꯂꯤꯛꯇꯨꯒ ꯅꯪꯒꯤ ꯁꯥꯏꯀꯜ ꯁꯤꯗꯦꯛꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯥꯜꯂꯦ, ꯑꯁꯤꯗ ꯇꯧꯗꯨꯅ ꯂꯩ꯫ ꯃꯇꯦꯛ ꯃꯌꯥ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯅꯨꯡꯉꯥꯏꯌꯦ꯫ ꯅꯌꯨꯝꯗ ꯈꯤꯜꯂꯒ ꯊꯝꯂꯤꯕ ꯒꯥꯔꯤ ꯃꯆꯥ ꯑꯆꯧꯕꯁꯤꯡꯗꯣ ꯂꯩꯇꯕ ꯃꯤꯗ ꯄꯤꯊꯣꯛꯈ꯭ꯔꯣ, ꯊꯧꯕꯤꯅꯕ ꯂꯩꯇ꯭ꯔꯦ꯫ ꯅꯪ ꯊꯧꯕꯤꯔꯒꯦꯔꯣ? ꯆꯨꯡꯁꯦꯟꯕꯤ ꯈꯨꯝꯗꯕꯤ ꯐꯤꯁꯤꯡꯗꯨ ꯊꯥꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯛꯏ꯫ ꯆꯤꯡꯂꯦꯝꯕ ꯉꯛꯅ ꯂꯣꯏꯔꯕꯣ ꯀꯩꯅꯣ? ꯆꯨꯡꯁꯦꯟꯕꯤꯅ ꯑꯕꯣꯛꯀꯤ ꯆꯦꯛ ꯆꯠꯇꯣꯏꯅꯦ, ꯊꯦꯡꯉꯦ꯫ ꯆꯤꯡꯂꯦꯝꯕꯅ ꯑꯗꯨꯗꯤ ꯑꯩ ꯊꯤꯟꯕꯤꯒꯦ꯫ ꯆꯨꯡꯁꯦꯟꯕꯤ ꯐꯤꯁꯤꯡꯗꯨ ꯄꯨꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯆꯠꯅ ꯆꯠꯅ ꯌꯥꯔꯦ ꯑꯩ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯆꯔꯒꯦ꯫ ꯆꯤꯡꯂꯦꯝꯕ ꯁꯥꯏꯀꯜꯗꯨ ꯏꯟꯗꯨꯅ ꯉꯥꯏꯈꯣꯃꯦ, ꯑꯁꯦꯡꯕꯅꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯕꯣꯂꯦꯔꯣ ꯑꯅꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯊꯧꯖꯤꯜꯂꯛꯏ, ꯑꯗꯨꯒ ꯋꯥ ꯍꯪꯂꯛꯏ꯫ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯆꯨꯡꯁꯦꯟꯕꯤ ꯉꯛꯅ ꯀꯅꯥ? ꯈꯣꯃꯩꯅ ꯁ꯭ꯋꯥꯏꯗ ꯁꯟ ꯌꯥꯝ ꯂꯣꯏꯕ ꯅꯤꯡꯊꯦꯝꯒꯤ ꯌꯨꯝꯁꯤꯕꯨ ꯀꯗꯥꯏꯗ ꯑꯣꯏꯔꯕꯅꯣ? ꯆꯨꯡꯁꯦꯟꯕꯤꯅ ꯑꯁꯣꯝꯒꯤ ꯊꯣꯡꯒꯥꯜ 4ꯁꯨꯕ ꯁꯪꯒꯣꯜ ꯂꯩꯕꯁꯦ ꯑꯁꯤꯗ ꯆꯪꯉꯣ꯫ ꯈꯣꯃꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ, ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯒꯥꯔꯤꯒꯤ ꯒ꯭ꯂꯥꯁ ꯑꯃꯨꯕ ꯃꯅꯨꯡꯗꯒꯤ ꯇꯥꯏꯕꯪ ꯈꯣꯃꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯆꯨꯡꯁꯦꯟꯕꯤ ꯑꯣꯏꯔꯝꯕꯗ ꯉꯥꯏꯍꯥꯛ ꯉꯛꯆꯥꯅꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯇꯨꯅ ꯍꯥꯟꯅꯒꯨꯝ ꯐꯝꯈ꯭ꯔꯦ꯫ ꯒꯥꯔꯤꯁꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯕ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯊꯧꯈ꯭ꯔꯤꯕ ꯒꯥꯔꯤꯗꯨ ꯌꯦꯡꯂꯒ ꯑꯃꯨꯛ ꯆꯨꯡꯁꯦꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯏ ꯕꯥꯆꯧ ꯅꯠꯇ꯭ꯔꯣ ꯍꯪꯉꯤꯁꯦ? ꯆꯨꯡꯁꯦꯟꯕꯤꯅ ꯆꯤꯡꯂꯦꯝꯕ ꯉꯛꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯥꯜꯂꯤ ꯃꯤꯁꯤꯡꯁꯦ, ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ? ꯆꯨꯡꯁꯦꯟꯕꯤꯅ ꯏꯕꯥꯅꯤ ꯆꯞ ꯃꯥꯟꯅꯩ ꯈꯪꯗꯕꯗ, ꯐꯔꯦ ꯑꯩ ꯊꯦꯡꯉꯦ ꯆꯠꯂꯒꯦ, ꯅꯪꯁꯨ ꯆꯠꯂꯣ꯫ ꯆꯤꯡꯂꯦꯝꯕꯅ ꯉꯥꯏꯈꯣ, ꯑꯕꯣꯛꯀꯤꯗꯣ ꯄꯨꯡ ꯀꯌꯥꯗ ꯆꯠꯇꯣꯏꯅꯣ? ꯍꯧꯖꯤꯛ ꯆꯪꯂꯒ ꯂꯣꯏꯁꯤꯜꯂꯨꯔꯅꯤ, ꯑꯗꯨꯒ ꯆꯠꯂꯗꯣꯏꯅꯦ꯫ ꯆꯤꯡꯂꯦꯝꯕ ꯁꯥꯏꯀꯜꯗꯨ ꯀꯥꯈꯠꯇꯨꯅ ꯑꯩ ꯗ꯭ꯔꯦꯁ ꯐꯠ ꯍꯣꯡꯗꯣꯛꯑꯒ ꯂꯥꯛꯑꯒꯦꯀꯣ꯫ ꯆꯨꯡꯁꯦꯟꯕꯤ ꯆꯠꯅ ꯆꯠꯅ ꯂꯥꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯆꯠꯂꯦ ꯈꯪꯉꯣ꯫ ꯆꯤꯡꯂꯦꯝꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯥꯒꯤ ꯁꯥꯏꯀꯜꯗꯨ ꯑꯃꯨꯛ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯆꯨꯡꯁꯦꯟꯕꯤꯅ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯇꯥꯏꯕꯪꯅ ꯅꯤꯡꯊꯦꯝꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯂꯦ꯫ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯈꯣꯡꯗꯨ ꯍꯟꯗꯣꯛꯄꯁꯨ ꯌꯥꯗ, ꯀꯧꯕꯁꯨ ꯉꯝꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯇꯥꯏꯕꯪꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯆꯨꯡꯁꯦꯟꯕꯤꯒ ꯍꯦꯛ ꯃꯤꯆꯥꯟꯅꯩ꯫ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯂꯩꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯋꯥꯈꯜ ꯆꯣꯏꯊꯣꯛꯇꯅ ꯁꯥꯟꯅꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯆꯨꯡꯁꯦꯟꯕꯤ ꯐꯤꯁꯤꯡꯗꯨ ꯊꯝꯂꯝꯂꯒ ꯇꯞꯅ ꯁꯥꯔꯈꯣꯏ ꯂꯥꯛꯄꯤꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯑꯧ, ꯅꯣꯏ ꯌꯨꯝꯂꯁꯦ? ꯆꯨꯡꯁꯦꯟꯕꯤꯅ ꯍꯣꯏ ꯁꯥꯔ, ꯑꯁꯣꯝꯒꯤꯁꯦ, ꯃꯅꯨꯡꯗ ꯆꯪꯂꯒ ꯑꯣꯏꯅ ꯐꯝꯁꯦ꯫ ꯅꯤꯡꯊꯦꯝ ꯈꯣꯟ ꯀꯜꯂꯞꯅ ꯑꯍꯩ ꯑꯄꯥ ꯁꯥꯔꯛꯀꯅꯨ, ꯅꯪꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤ ꯅꯠꯇꯦ, ꯃꯤ ꯀꯝꯄꯅꯤ ꯑꯃꯒꯤ ꯑꯆꯧꯕꯅꯤ, ꯆꯠꯊꯣ, ꯌꯦꯡꯅꯤꯡꯗꯦ꯫ ꯇꯥꯏꯕꯪ ꯅꯤꯡꯊꯦꯝꯒꯤ ꯋꯥꯍꯩꯗꯨꯗ ꯆꯨꯡꯁꯦꯟꯕꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯇꯥꯏꯕꯪ ꯇꯞꯅ ꯌꯥꯔꯅꯤ, ꯑꯩꯅ ꯂꯦꯞꯀꯦꯅ ꯂꯦꯞꯄꯅꯤ꯫
ꯆꯨꯡꯁꯦꯟꯕꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯍꯣꯏ ꯁꯥꯔ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯇꯥꯏꯕꯪꯅ ꯍꯣꯏ ꯌꯥꯅꯤ ꯆꯨꯡꯁꯦꯟꯕꯤ ꯏꯀꯥꯏꯕꯒ ꯅꯨꯡꯉꯥꯏꯇꯕꯒ ꯄꯨꯟꯅ ꯃꯃꯥꯏ ꯐꯥꯎꯕ ꯊꯥꯡꯒꯠꯄ ꯉꯝꯗꯅ ꯊꯣꯛꯂꯛꯇꯨꯅ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯐꯤꯔꯣꯜꯁꯤꯡꯗꯨ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯏ ꯇꯥꯏꯕꯪꯁꯨ ꯆꯨꯡꯁꯦꯟꯕꯤꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯥꯡꯒꯣꯜꯗ ꯊꯝꯕꯥꯜꯁꯨ ꯃꯁꯨꯕꯨ ꯀꯧꯔꯛꯏ ꯏꯁꯨ ꯊꯣꯏꯕꯤ ꯆꯨꯡꯁꯦꯟꯕꯤ ꯆꯨꯡꯁꯦꯟꯕꯤ ꯐꯤꯁꯤꯡꯗꯨ ꯐꯧꯕ ꯂꯣꯏꯔꯗꯨꯅ ꯇꯥꯔꯦ ꯑꯕꯣꯛ ꯂꯥꯛꯑꯦ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯕꯣꯛ ꯂꯣꯏꯁꯤꯜꯂꯁꯤ ꯊꯦꯡꯉꯦ ꯆꯠꯅꯕ ꯇꯧꯔꯁꯦ ꯊꯝꯕꯥꯜꯅ ꯆꯠꯄꯨ ꯆꯠꯅꯤꯡꯗ꯭ꯔꯦꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯁꯤꯅ ꯀꯅꯥ ꯀꯅꯥꯅꯣ ꯆꯨꯡꯁꯦꯟꯕꯤꯅ ꯑꯕꯣꯛ ꯕꯥꯆꯧꯒꯤ ꯊꯕꯛꯀꯤ ꯂꯥꯛꯄ ꯑꯣꯏꯔꯝꯅꯤꯌꯦ ꯊꯝꯕꯥꯜꯅ ꯅꯪꯒꯤ ꯕꯥꯆꯧꯁꯦ ꯐꯠꯇꯦꯗꯀꯣ ꯃꯥꯒꯤ ꯊꯕꯛ ꯍꯥꯏꯕꯨ ꯀꯩꯕꯨ ꯑꯣꯏꯒꯅꯤ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛꯀꯨꯝ ꯅꯪꯕꯨ ꯑꯃꯨꯛ ꯌꯣꯟꯊꯣꯛꯄꯤꯔꯝꯒꯗ꯭ꯔꯥ ꯄꯥꯈꯠꯂꯤꯕꯅꯤ ꯆꯨꯡꯁꯦꯟꯕꯤ ꯇꯞꯅ ꯑꯕꯣꯛ ꯃꯤ ꯇꯥꯅꯤ ꯑꯝꯇ ꯑꯣꯏꯔꯝꯃꯣꯏꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯦ ꯊꯝꯕꯥꯜ ꯉꯥꯡꯗꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯒꯥꯔꯤꯗꯨ ꯊꯣꯡꯒꯥꯜꯗ ꯈꯥꯝꯗꯨꯅ ꯂꯩ ꯆꯨꯡꯁꯦꯟꯕꯤ ꯍꯣꯏꯕꯨ ꯊꯣꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯀꯣꯜ ꯇꯧꯔꯛꯏ ꯍꯜꯂꯣ ꯑꯩ ꯂꯥꯛꯑꯦ ꯊꯣꯛꯂꯛꯑꯣ ꯆꯨꯡꯁꯦꯟꯕꯤꯅ ꯊꯣꯛꯂꯛꯑꯦ ꯊꯝꯃꯣ ꯆꯤꯡꯂꯦꯝꯕꯅ ꯉꯥꯡꯕꯅ ꯐꯔꯤꯕ ꯅꯪ ꯑꯃ ꯏꯕꯦꯝꯃ ꯆꯤꯡꯂꯦꯝꯕ ꯀꯣꯜꯗꯨ ꯀꯛꯄꯒ ꯆꯨꯡꯁꯦꯟꯕꯤ ꯍꯣꯏ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯉꯛꯇꯨ ꯆꯦꯞꯊ ꯌꯦꯡꯗꯨꯅ ꯂꯩ ꯆꯨꯡꯁꯦꯟꯕꯤꯒ ꯊꯝꯕꯥꯜꯒꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯏ ꯇꯥꯏꯕꯪ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯆꯨꯡꯁꯦꯟꯕꯤꯒ ꯃꯕꯣꯛꯀꯗꯨ ꯆꯠꯈꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ